Ojek aina leiriba mafam se atopa mafam madani ai atopa amada chake haina chalibani ado aina ngasi thamoi khra nungaitaba ngarang akhoi kala tombi da thokiba thodoka mari leinana ai developna naga praja leader mayam da wahayamani ai thamjage message mase munna tabiu naga gi leader singna CSO gi leader singna mase khangba mathau tai mase khangjanba phagani haibase ai haininge karigino akhoi justice ki tamak demand tawbani hairaga justice phangdringai da heta government da waris haningba unaningba chief minister da kauraga heta haro na chatba masi karigino adugumdo tawbigino masina maram oiraga akhoi justice phangdribani justice se government da PBO na akhoi government da demand tawbani aduna until unless akhoi ki justice phangdri phoba CM na kogera, Home Minister na kogera, whoever deputy CM na kogera, maram chadradi madu unabigunu. Maram di justice se moina pigadabani. Adu pibangamdri phobadi akhoi matam khara madu phap taba ma change. Aduga akhoi na justice ki tamak protest rally whatever madu agitation tobu kanda sopatai mi khara phaba khotpatai phaba ki tamak ta kari kiningai lege. Mi phasnu madu ki tamak ta pharaga adum negotiate tawba chapa khara tawraga adu tawradi yaroi aduna hojik maming paningde naga MLA singkhara thabak tawringe da mamang thana changsande thokringe nadi tawde thokla kanda tawra kanda mi shokre haiba kanda hospital da lai kanda afaba saraga hangba chapa police na phare hai kanda lothopa sara chapa madu tawbigunu hojik kala tombi da police sipai akhoi gi center for security force thamli base akhoi gi leaders in a Jantara de Luboponate, Masetuna Loto and Bicro, I say Aina, Hainingi, Lam Akwegi, Mitaruk, Yam Satina Halaga, Hoji, Justice PP3, Marakshida Handak, Lanka Vilesta, and Boost or attack Tauraga, me and Yamu secret. See, Nagagi Kunda Changaga attack Tova, I said, Nagamayamda, Lantobanatro, Adu I quite pop say. Aduga, Sena Haitona say, Ukurgi mi Wegera, Sadapati Wegera, Chande, Tamelo Wegera, a quite leader Kra mi Krase, Pataki am satirable lanceda, Cookie the Dum, Loina Ningba, Cookie the support on Ningba, Cookie the Ling Lega Tabatoba, me leader Kra, Yabukum Nakosi Ure. The Sena Cookie see the support of Harry, Chumna Haitoxe, Haitona, Togadabaduna Toro, Akwe, Maduki Matung in the decision Laurani, not that Apapa Saraga, Adu Toba Saraga, Cookie the Loinaraga, Chatpa Toba, Aduga, Waris Hapa, Mayam Sina Maramaraga, Litan say, Huji Papa Chapangam the Bane, Campopi Lambangam the Base, a sea Maram, a Chauba Malay, Masia Pabo Oiroi, Adunaina Nagagi, CSO, Nagagi elected, Lagagi leader, my Prajamayam, Mase, Muna Paptabio, Hybidi, a quite justice Pame Habatara de, Shoksunu, Shopatai, Jel Changsunu, Changbatai. Pasno I quite a pasno maduna maram garishu nate I quite around the top nate justice PO hybase agi right ne aduna mi shokra kanda hospital da chalaga afaba sabigunu aduga police na phara kanda afaba sabigunu ahing nungdang I quite tum da na thabak tawriba mi wai kaya leiri adu handak kala tombi namding lon da thokliba thabak se naga da usit thawai da na tawbani masi date 17 da thokiba accident na maram oiraga masi hojik phoboda sumaina thokpani adu ngarang se ai mamingdi paningde nagagi MLA khara CM gi mida o deputy CM da unara khola tawra adungba adugi mahutadi ngara nahan akhoina rally protest mamang da security se lothokpio haise hai khrabani state na taro haina ta da bani state government na tawge na tawribani aduna state government da central government da justice PBO haise naga na demand tawribani masigi demand se phangdri phobadi Masigi demand se phangdri phobadi kanamata chief minister da unabigno home minister da unabigno madu mathau ta de akhoi si phobadu unade karigino naga macha rally tore protest tore hekta torega sem da unaba chale madu nane ngasi justice akhoi pibangam da base ado chandel area khara da na cookie free da chahalle mafam khara da na chahalle duga naga leader khara na nagami khara na cookie ga business dominor ga lere adu di kare di akhoi lan ngam ga daba ngasi lan se akhoi na tawbro akhoi tawba nate naga na lan tawba nate akhoi kana su khana de akhoi nung yechina yekna basu leite but cookie sing na changlaga akhoi de attack tawra lan tawraga naga gi lam mayam se lawraga akhoi gi naga gi mafam se da moina mapu oirage rule tawrage haibe gi tamakta mase problem se thokpani haibe se naga macha mayam na mase phap tabio aduna justice pamladi naga mayam solidarity oina lepsi
มาดูภาพตาบิวให้ไปเสียไอ้น่ะงสิคราทำมวยแต่ว่าคันได้หน่วยเตงรังนำดีลงดากาลาตอมบีเดทอกิบทดกตัว state force นะ government นะทวายนะมาเสนาการอุสิทวายเดินตัวบุนี้อดุนะมาเสกิตมักตานาการจีนเอามายามเล็กบิวให้ไปเสียมายามมาเสดไอ้หุจิกมาพมาดไอ้จัลลกาทว่ามากิจัลลีอดูว่าคันหน่วยเดินนะมาเสมายามเดพอเจลสิปีบุนี้